Marubapao Northeast Frontier Circle ki Commissioner Sumit Chingal na passenger service hongnabagi None Railway Station Yangsin Craig. United People's Front ki aikhoi amuk hana khuntak larusi haiba pausel piba tampak ki district thungna chatkadaba bike rally ama palace compound dagi lamthakre. Amadi egalitarian Manipur of the Atrus Ima Trustna Andaman Nicobar Island ki Mount Manipur da commemorative board ama kinkre. From Jerry, ISTP Pau Ming Tabiri Basimbutaram Pau Santon Pizari. Northeast Frontier Circle ki Railway Safety Commissioner Sumit Chingal na luting batim amana passenger service hongnabagi None Railway Station Yangsin Cray. Tim asina None ki Tingau Railway Station Yangsin baga loinana makatana Khongsang Railway Station su Yangsin gani. Atuba matamda matam khara lepluraba passenger service train amuk nauna hauragani haibagi thajabasu Railway Commissioner asina phongdoki. Northeast Frontier Railway ki makada hojik su Lamding Division dagi Port Puba Gari Singh Khongsang Phauba changlakni. Manipur da ahanba oina Agartala dagi Khongsang Phauba passenger railway service leramlabani adubu khudong chadaba kharadagi service adu lepkhibana Manipur gi mapanda chatningba passenger sing khudong chadaba may unhale haina maikai kayadagi wakat palai khrabani. Aikhoi amukhana khuntak larusi haiba pausel puba United People's Front UPF na thabum amachupna chatharakpa National Reconciliation Month ke manung channa Tampaki District thungna chatkadaba bike rally UPF ke advisor Khomdram Ratana Palace compound dagi lamthakre. Lising amaga chanipan taraga mapandagi ing kumja lising amaga chanipan kunga taruk phauba Manipurna awagi khutta chahi taret khuntak luraba matung Maharaj Gambhir Singh na awagi khuttagi kanduna amukhana khuntakhan khidaba adubu amuk hana ningsingba oina ngasigi mirol na aikhoi amukhana khuntak larosi haiba paujel piba oina thabum ama maitai singna khundaba mafam singda chattuna chatharakpa campaign asigi manung chanangasi United People's Front na sinduna Tampaki District singda numit nini chatkadaba bike rally ama palace compound ge lamyan basanglen mamangdagi lamthakibani lamthabagi thorum aduga mari leinana United People's Front ki president Nongthombam Rupachandrana UPF na chahi khudingi chatharakpa National Reconciliation Month handaki oinasu December thagi tang mapanda Kangladagi horaga Kangladagi meira lauraga haudoki thabum amachumna chatharakpa campaign asigi manung channa public disclosure amade street corner meeting sing pangthoklaba matung Manipur gi mapanda maitai singna khundaba Assam Meghalaya amasung Sikkim da campaign chatharaba matung Manipur da halaklaga Tampaki district singda aikhoi amukhana khuntak larusi haiba pausel piba bike rally asi chatpani Thasigi Nipanda Imphal West ki Manipur College da panthungpham oiraga mathangi nume January mapanda Maharaj Gambhir Singh na thukiba mafam Langthabal da leiba khubam phauba khongchat ama chatlaga loisingani khongchat sing asida miyam nasu sarugyabiu khongloi singbu mateng pangbiu haiki UPF na National Reconciliation Month haidana aikoi Kangladagi Maira Chukalaga aikoi program se hawdok sabani sigi matungda tongan by state corner public discourse mayam torba matungda Northeast ki Shillong Assam amasung Tripura da aikoi amona khuntak loroi se haiba paujel du pura chachar matungda Manipur da mo halaklaga numinini gi oiba aikoi na bike rally area saujari kari do boino haiba kanda aikoi amu khuntak loroi se paujel se pura kanda valley gi area sida aikoi na chapa mapam singa sida aikoi punna lamdam se Maharaj Gambhir Singh na ro ma thaudang do aikoi lairiba khunai sin loba changi haiba wafam du thamjaraga aikoi na program se pangthok sabani tang mapal na aikoi na program se Manipur College da gine Langthabal kunja da leiba Maharaj Gambhir Singh thuki mafam da miyam gi khongja chalaga aikoi program se loisanjagi hai UPF gi thamjari Andaman Nicobar Island and Manipur, separated by distance but connected through history of courage and sacrifice haiba timda Manipur da register toba egalitarian Manipur of the altruist
ima trustna commemorative board ama Andaman Nicobar Island ge Mount Manipur da thamkhre commemorative board install tawbagi thoram aduda South Andaman gi DFO Ashwin J Parihar experienced Andaman Tour Private Limited ke logistic manager Rajasekhar amade imagi thomi kayana sarukyakhi thoram aduda wangang laduna Ashwin J Parihar na asigumba Manipur gi puari ga sagon nariba Mount Manipur asida imana commemorative board ama thamba asina Andaman amadi Manipur anigi puari sing hawragliba tungi mirolna mamutana khangba ngamlagani haiki BDF singna taliba maram chaba demand sing asi lengak na thuba matamda pithokpiu maduna trabadi BDF singi khongjangda wangu nauda khongi mera paibi singsu saruk yarakpa yai hairi wangu nauda khong mera paibi gi publicity secretary Shanokjam Ongbi Sanahan nauda khong ward number 1 na wafam kaya su phongdorakli Manipur government na isa singna taliba demand sing asi bibi da bataragadi wangu nauda khong mera paibi amadi Manipur gi maira paibi punna makna pullaga akan ba khongjang changsilakani athubada demand sing asi pithok piu makhoi gi demand sing asi pi da bataragadi kaigumba thabak lepkhiba taragadi akhoi red zone da leiri bai khoi sing karamba phibam da leigani Moirangkhom Boys Club ki nifugahumda Shubama Pokumon Nit Thoram Moirangkhom Saugaijam Lampak ta pangthokre Thoramatu da RK Bhubaneswar Saugaijam Lenga Klembi Spastic Society Manipur ki Secretary Laishram Tokendra Riki amade President MBC Chandam Surjit na chingbana athoiba mithung sing oina sarukyaki Thorongki sarukama oina cultural program kaya su utkibaga loinana class 10 amadi 12 amadi sports kilam da mangchil tharaklaba myoi ama yauna punna Mioi Tarukta Club ki Maikete ki Meritorious Award Piduna Ikai Khumna Botki. Thaurangko Mari Lainana Moirangkhom Boys Club ki President Chandam Surjit na Club Asina Hudorakpadagi Sana Khotnabaki Lamda Thaudang Kaya Lauduna International Level Phaubugi Sanaroi Kaya Puthokre. Club Asina Laikai Sigi Danatana COVID-19 ki Matamda Achoba Mateng Pangbaga Loinana Lamda Masida Thogliba Irang Asiga Mari Lainana Club Sing Asi Punsinnaba Khotnabada Achoba Thaudang Kaya Sulauki amade Relief Camp Jingna Jingba Kaya Su Hangdoki Masida Club Asina Su Achoba Thaudang Lauduna Relief Camp ta Lairiba Miyamgi Mateng Pangduna Lakli Laikai Asigi Sanapam Lampak Phajana Leire Adubu Sana Khotnabaki Lam Asida Laikai Asida Lairiba Angang Sing Thawai Yauna Thorpa Udri Mama Mapa Singnasu Angang Singbo Phajinduna Thambibagi Mahutta Sana Khotnabaki Lam Asida Yauhanbiu Lairik Khakta Tambana Yaraktre NEP 2020 ki matung ina Haugalakliba Angang Sing Asi Lairik Laisu Khakta Natana Atai Hiram Khudimakta Makoina Pamliba Haijaba Atuda Chalhalu Haibani Sana Khotnabana Mayai Kaba Chinjaktagi Su Laptok Lehenba Ngamli Maramaduna Pikliba Angang Sing Asibu Sana Khotnabaki Lam Asida Jingsinbiba Mathau Tai Haiki Masigi club asi linkatkiba asi 1983 gi January gi taretta ikhang khawdra linkatkhibani haidana club siba hodokkiba football player oikiba sing desu ngasi di kya udre ahan madadi sanabagi hobani adubu club abcd basi grass level gi CEO so mani sidagi horakado ni mathang mathang CEO so byamse aduna thawdang yamna lei sanaba khaktada natte sina local club amu oirabasu ya school apun no gi chaawna lei aduna matang matamgi matungina thawdang kya lawra I club asina hojiwo letra lawra I adu matung desu Lebaki thodo watu tholopo matamda amukasu lawgini haina khoi adum asa tawda khanjaraga leiri aini isai naw sing matung tarapada thokubigado singsu moju law singanaba khoi advice kerongani law ngamchanu ni soda su thawbi jagani Haukiba January mangagi ayuk angan bada Bisnupur district ki nganu kongi lanjen na krabayum amada bom pokai handuna mioi ani asopan nangan kipa thodok adubo lup kayana yaning da phongtorokli khushem gi oiba kangluki irangda lanjen na krabasingi mayumda sakti leiraba bom kaya pokai handuna micham miyambu asopan amadi aki akhang thon kipa thodok adu terrorist ki thawong ni haina Committee on Human Rights Manipur kohorna akan mamong da condemn tawri asigumba micham singna
leinariba mafam amada sakti leiraba bom siznaduna asoapan aki akhang nanghanduna target torokpagi thawong asi asengba terrorist ki thabakni amaromda mafam asida kulai paibadi lairadana micham miyam amata changhandana Indian Security Force singna khurak hangdana leiduna ngak seliba jaga asida matau karamna bom pokai halakhibano haibasi yamna chingnaningai oi India government na thodo asigi daita lokpham thoi miyambu ngakpi senbiba amadi aki akhang tujungdagi mihat mipundagi ngakthokpiba haibasi makhoigi mathongni India si ICCPR ICESER Bills of Rights ki signatory oibada natana international law sing asi rectified tawkrabani loinana Geneva Convention 1947 to Indian Parliament 1960 da enact tawkrabani thaudo si India government na thigatuna matik chaba action lokhat kadabani haidi Thokiba Thaudok Adubo Manipur Ima Kanglei Park Maitei Lebak Nasu Akanba Mongda Yaning Daba Phongdoktuna Koki Singna Maitei ki mathakta hatpa yum mai thaba torokpadagi Tampakta Changjapam Loduna Leiriba Maitei IDP Singbu Ngarang na hanta mayumda changnanaba piar lengakna ayaba piduna changbada ngairingaida Koki Singna Nongmai Bom Kapsinduna Asoapan Nanghanba Manipur Imana Akanba Mongda Condemn Tawi Athubada terrorist Singbu action lokatlu loinana Athuba matamda Manipur NRC Act chanhalo Mitop khanto o Koki Jogi CSO luchingba sing FIR palaga logi cherak piu hairi Amaramda Manipur State Council Communist Party of India nasu Saitongi nganu konda bomb attack chathaduna micham ani suan khiba akan bamongda condemn tawrakli Thaudo Simiam gi hak khongoi naba manba amasung ain ngak nanabagi damak tawpham thokpa lenga ki thabak mapung phana tawkhidabagi mami tari ain thugai rakliba miyoi singbu ngak senba manba thawong utle miyambo apangba siduna duty da labor security personnel singa ungkhatna halaga responsible authority na lot laga leibagi machat mayek sengna uri maramasina lengak pairiba makok thongba singna mathau phajana pangthokpa ngamdraba officer singi mathakta action lokhatpa natraga makhoi masa moral ground da pham thadok laga maramdam da halan khiba changi haiki hoji paugi marthana temba bremtang lominasi Sangai tutorial kwa kathel ki class 9 amasung 10 foundation course ki class lagliba January manga lisingani kunga taruk hauzaragani matam sangna ki experience leiraba ningthina khang hairaba oja kayana takpi tambiriba coaching center ni akupa marol ki tamak sangai tutorial natraga sangai hostel kwa kathel ningthem kol da lakiduna tanabiu matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup Dada Give him a key gano Other become more Sigi yung say next time tinachek sin na laksi laga tamlo ba ni ne Dada lang se Juhar habaga am takidrabo Asum na mayam na machal bug na option lugum masigi yung masibu aso yan an ko kada batagi next time tina na optionly next time ti jor habati na tok na ba same bani zaman technology si na bana concrete ka tok na tina ba matamda kapang ng amuk ka na angle adli next TMT strength is in the way honglagli ba punsigi lambi sida arai ba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule Break matungda mukana taram nukseri makata ba pauda yamna laibak thiba thodok ama haukiba new year numita jiribam lamdai khunok dagi langi chaitheng phangduna hojik hojik naurem thong khulem lekai da leiba bharagi yum ama da leiduna afang ba thabak suduna hingna na honariba elangbam thoibagi machanupa atonba thoithoiba phamungda tumduna leiringai da mathong khangdana kaplakpa nungmai maruna panbadagi koki sharukta panduna little clinic da layeng laba matungda hojik rims ki surgery ward ta leiduna layeng makha tana chathari haiba pau tabadagi like minded group LMG Manipur ngasi rims ta chatuna elangbam thoithoibada lupalising tara mateng pangkhre ngasi tengbang khongchat aduda group asigi secretary Ojit Sorokhaibam vice president Brojendra Thongam treasurer Kunjesor Mangsha Tabam assistant secretary Surendra Ningomba amade Surjit Ningomcha Joy Kumar Thokchom amade Boinau Maibam na chingbana sarukyaki
ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯄꯤꯖꯔꯤ North East Frontier Circle की कमिश्नर सुमित सिंघल ना पैसेंजर सर्विस होनबगी नोने रेलवे स्टेशन यंगसिनख्रे United People's Front की अखोई अमुक हन खुन ताकलरुसी हाइबा पाउजेल पीबा तंपाकी डिस्ट्रिक्ट थुंगना चटकदबा बैग रैली अमा पैलेस कंपाउंड दगी लमथाख्रे अमदी इगलेट्रियन Manipur of the Ultras Imatras na Andaman Nicobar Island की Mount Manipur da commemorative board ama khinkre Hausi ki oina de ISTV na pijaba pau matang salujare ning tabiri basing bom ka